Manipur da THOKLIBA IRANG Asi LOISHINNABAGI MATANGDA Congress Party na TONGAN Wapham kaya Thamkhrabasu Center na action Amatta Loukhattana Leiriba Asi Laibak Thibani HAINA HANNAGI Chief Minister OKRAM IBOBI na PENDABA PHONGDORAKLI Bapu Parada Leiba mahaki official residence ta pangthokpa paugi mifam amada Wapham asi phongtokladuna mahakna makata na hai miyamgi thawai kanba amasung ngak sen bahai basi lenga kitangai fadraba thodangni BJP na luchingba double engine lengak asina state asigi miyamgi punsi amasung lanthung ngakpa ngamlaktaba asina lengak leibagi wahanthok leiribra haibasi achowa wahang ama oirakle masi hai haiduna Congress Party na power mi horubagi Wapham di nate hojik oiriba fibam asida Government of India na Manipur gi miyam da yengliba miyeng asi karino haibadu khangningba faurakle state manung da thokpa lan asi state lengang na waroshin purakpa ngamdrabanina center na mateng pangduna waroshin purakpa yarabani lan asina maram oiraga miyoi lising humfu rom lanjenaduna relief camp ta leiriba asi state amatada thokidriba puwari amani hojikti India lengak na wari sanaduna irang asigi waroshin purakpa yarabani adubu hojik fawba India lengak na kumhai yengbagum yengduna leithokliba asigi marumda kari karamba aronba agenda leibagi haibasi wahang ama oina leiri irang asigi marakta ruling amasung opposition ani hunaduna leiri haiba Wapham maikai kayadagi phongdonarapa thengnai Congress Party gi oinadi lan asi loishinnaba pambai kaya puthokduna lengakta thambani lengaki thakta pangthokpa political party singi mifam dasu lan asigi waroshin puraknaba hotna bada lokhatpa yaba khongthang kaya mamangda pangthokhiba leikre ngapi gani mamangda phongdokhiba leikre adubu ngasi fawba action amata Loukhattana yengduna leiri soksil lakliba fibam asida hinglubagi kanaba leitrek halaktuna miyoi kaya thauri yanduna sijakhiba fawba yaure fibam asi yawraklabanina center na khut thinjinduna irang asi loishinnaba hotnabiyu haina mahakna makhatana phongdokhi paugi mifam aduda deputy CLP leader MLA K Ranjit MPCC gi president MLA K Meghachandra MLA TH Lokeshwar MLA Suresh Kumar OKRAM HANNAGI Minister and Local Amashung M. Oken Susaryaki. Yamna lubase akhoi masi hanjan hairedi hairakani akhoi party side tagisu India bloc ki side tagisu Manipur gi situation se Manipur se untang kanbiu Manipur gi problem se untang solve tawnana ba tawbiu haina honorable prime minister unagi thamkhai me ne leiba unaba sukpi pide akhoi di lai thodra leiriba sarkar jigi moi gi party masen ne ba sigi minister sing MLA sing phawba unagi haide appointment pide adagi leiriba state sigi Chief Minister Sinasu, it is his responsibility. Shugumba crucial matamsidani magi ada chatpagi moida hajabagi darka woide Chief Minister office tagi sigi Manipur ki crisis issues he masi solve tawnana bagi all political party opposition gi mayam ga loinana appointment unta PBU na sidagi adum akhoi gi government gi matamda any issue Chief Minister office ti chatpa darka woide ba akhoi si delegate si singse opposition si yauna akhoi yawning bai wanate ko karigumba darka lerga di ado si yauna koi appointment PBU maramdi propose di sigini hayarga appointment lawde appointment pida chunoba pida bang matik na tieba adu sungoi lawbang ngamra sungamde let us forget about prime minister ki visit ti lairna visit tawbioso ada akoi AICC gi site gi kyarak khan hayre moida mayam ni su dum khangbiram gane